ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯃ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜꯁꯦ ꯌꯦꯡꯕꯤꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯁꯛꯐꯝ ꯁꯥꯔꯛꯂꯒ ꯌꯦꯡꯕ ꯐꯪꯅꯅꯕ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯉꯥꯅꯨ ꯈꯔ ꯂꯧꯋꯦ ꯍꯥꯏꯔꯤꯕ ꯉꯥꯅꯨꯁꯦ ꯃꯌꯥꯝꯅ ꯎꯠꯆꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯅꯨ ꯄꯨꯟꯅ 12ꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯣ ꯂꯧꯔꯛꯄꯗꯗꯤ 12 ꯑꯗꯣ ꯍꯧꯖꯤꯛꯁꯦ 3 ꯁꯤꯔꯦ ꯄꯨꯟꯅ 19ꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯤꯡꯍꯧꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯛꯂꯝꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯩꯇꯩ ꯉꯥꯅꯨꯗ ꯁꯤ ꯂꯩꯇꯕ ꯃꯆꯥ ꯃꯌꯥꯝ ꯂꯝꯅ 12ꯅꯤ ꯌꯥꯝꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯩꯅ ꯎꯜꯍꯟꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯩꯅ ꯎꯟꯕꯤꯗꯣ ꯑꯗꯨ ꯎꯜꯍꯟꯕꯅꯦ ꯑꯗꯨꯒ ꯁꯤꯗꯅ sini hijau sini nhìn thì được siga lâu quá thuốc mình nhiều lắm em làm tôi được đâu rồi rồi anh uống một cái đồ nè bên linh mà vào mình lấy làm đâu thì đã mà nè quất hơn lâu thật nè rồi anh lười nấu lên gì nhiều mà em ngoài ăn luôn nè mấy cái ăn luôn lâu nè hai bạn rồi lâu thật nè ngoài lúc này những là mẹ đã đông hiến rồi nè sẽ không nấu mình sẽ nhiều